ꯑꯍꯤꯡꯒꯤ ꯃꯇꯝ ꯊꯨꯞꯆꯤꯜꯂꯒ ꯑꯌꯨꯛꯀꯤ ꯃꯇꯝ ꯄꯨꯔꯛꯏ꯫ ꯑꯔꯥꯟꯕꯕꯨ ꯅꯥꯊꯩꯔꯒ ꯑꯆꯨꯝꯕꯒꯤ ꯃꯉꯥꯜꯒꯨꯝ ꯂꯥꯛꯀꯅꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇ, ꯂꯦꯞꯀꯅꯤ ꯂꯦꯡꯗꯅ ꯏꯃꯥꯡꯗ꯫ ꯂꯥꯏ ꯌꯦꯛꯄ ꯂꯣꯏꯔꯗꯨꯅ ꯂꯤꯑꯣ ꯕꯣꯔꯗ ꯑꯗꯨ ꯂꯩꯊꯣꯛꯂꯒ ꯃꯣꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯍꯜꯂꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯇꯧꯔꯝꯕ ꯃꯊꯧ ꯇꯣꯛꯂꯒ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯗꯥꯏꯗꯒꯤ ꯄꯥꯏꯟꯋꯨꯗ ꯇ꯭ꯔꯤꯅꯣ? ꯁꯤꯗꯗꯤ ꯄꯥꯏꯟꯋꯨꯗꯁꯨ ꯂꯩꯇꯦ꯫ ꯂꯤꯑꯣ ꯇꯞꯅ ꯅꯣꯛꯂꯒ ꯇꯨꯔꯤ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯊꯤꯜꯂꯤ꯫ ꯑꯌꯦꯛꯄꯅꯤ, ꯍꯥꯞꯅꯤꯡꯕ ꯍꯥꯞꯆꯤꯟꯕ ꯌꯥꯏ꯫ ꯃꯨꯟꯅ ꯌꯦꯡꯉꯨ, ꯄꯦꯟꯇꯤꯡꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ꯫ ꯆꯤꯜꯂꯕ ꯁꯅꯥ ꯀꯩꯊꯦꯜ ꯃꯌꯥꯏꯁꯤꯗ ꯅꯪꯅ ꯂꯦꯞꯂꯒ ꯂꯩ ꯌꯣꯟꯕ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯐꯖꯔꯕ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯅꯪꯅ ꯂꯩ ꯌꯣꯟꯕꯒꯨꯝ ꯎꯕꯅꯤ꯫ ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯨ ꯐꯥꯎꯗꯅ ꯎꯔꯨꯝ ꯂꯥꯡꯅ ꯎꯁꯤꯒꯤ ꯃꯈꯥꯗ ꯅꯪꯅ ꯂꯩ ꯌꯣꯜꯍꯟꯕꯅꯤ꯫ ꯄꯨꯟꯁꯤꯁꯤꯁꯨ ꯑꯁꯨꯝꯅ ꯎꯔꯨꯝ ꯐꯪꯂꯒ ꯍꯤꯡꯕ ꯐꯪꯉꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ꯫ ꯋꯥꯍꯩꯗꯨꯗ ꯂꯤꯑꯣ ꯃꯣꯅꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ, ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ, ꯅꯪꯅ ꯑꯄꯥꯝꯕꯗꯨꯗ ꯍꯥꯏꯌꯨ꯫ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯉꯁꯨ ꯑꯩꯅ ꯅꯪꯒꯤ ꯂꯝꯕꯤ ꯄꯤꯒꯦ꯫ ꯁꯥꯌꯞꯅ ꯃꯅꯤꯡ ꯇꯝꯕ ꯂꯩꯕꯥꯛꯁꯤꯗ ꯏꯆꯝ ꯆꯝꯖꯕꯤ ꯅꯪꯕꯨꯁꯨ ꯈꯨꯠꯂꯥꯏ ꯑꯣꯏꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯣꯅꯥꯁꯨ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯦꯡꯕꯒꯤ ꯆꯠꯈ꯭ꯔꯁꯤꯔꯥ? ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏꯅꯤ ꯆꯠꯈ꯭ꯔꯁꯤ꯫ ꯂꯤꯑꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯂꯒ ꯇꯨꯔꯤ ꯄꯥꯏꯈꯠꯂꯤ꯫ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯒ ꯈꯨꯝꯃꯤ, ꯅꯪ ꯆꯠꯂꯣ, ꯑꯩ ꯅꯪꯕꯨ ꯎꯅꯕ ꯇꯣꯏꯅ ꯂꯥꯛꯀꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯠꯂꯣꯏ꯫ ꯈꯨꯠꯂꯥꯏ パꯏꯗꯨꯅ ꯁꯥꯍꯦꯕꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯕ ꯂꯥꯟꯃꯤ ꯅꯠꯇ꯭ꯔꯕꯁꯨ ꯑꯩ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯆꯥꯅꯤ꯫ ꯍꯤꯡꯂꯕꯁꯨ ꯃꯥꯒꯤ ꯅꯥꯛꯇ, ꯁꯤꯔꯕꯁꯨ ꯃꯥꯒꯤ ꯅꯥꯛꯇ꯫ ꯃꯣꯅꯥꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯂꯤꯑꯣꯕꯨ ꯐꯅꯃꯛ ꯈꯟꯗꯨꯅꯁꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯥꯅ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯑꯐꯕ ꯅꯠꯇꯦ ꯈꯪꯕꯅ ꯃꯍꯥꯛ ꯃꯅꯤꯄꯨꯔꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥꯗꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯁꯅꯥ ꯏꯕꯦꯝꯃ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞ ꯌꯧꯔꯛꯂꯦ꯫ ꯁꯛꯇꯝ ꯀꯌꯥ ꯂꯥꯡꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯁꯤꯗꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯑꯃꯨꯛꯅ ꯏꯉꯥꯎ ꯉꯥꯎꯖꯕꯤ, ꯑꯃꯨꯛꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯛꯂꯣꯟ ꯀꯌꯥꯅꯤ ꯄꯨꯟꯁꯤꯗꯣ꯫ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯈꯤ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜ ꯈꯛꯇ ꯈꯜꯂꯒ ꯍꯤꯡꯗꯨꯅ ꯂꯩꯕ ꯅꯨꯄꯤ ꯑꯃ꯫ ꯗ꯭ꯔꯃꯥꯒꯤ ꯍꯤꯔꯣꯏꯅꯤ ꯑꯃꯒꯨꯝ ꯃꯈꯜ ꯃꯈꯜꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯃꯥꯏꯊꯣꯡꯗꯣ ꯉꯁꯤꯗꯤ ꯆꯣꯛꯊꯕꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯩꯔꯥꯕ ꯂꯩꯔꯝꯗꯦ꯫ ꯋꯥꯁꯔꯨꯝꯗ ꯏꯁꯤꯡ ꯇꯥꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯃꯐꯤ ꯑꯃꯨꯛ ꯍꯣꯡꯂꯒ ꯆꯥꯛꯁꯪ ꯆꯪꯗꯨꯅ ꯆꯥ ꯂꯧꯔꯨꯏ꯫ ꯃꯥꯅ ꯆꯪꯉꯛꯄꯗ ꯃꯥꯡꯒꯣꯜꯗ ꯈꯕꯔ ꯄꯥꯗꯨꯅ ꯐꯝꯍꯧꯕ ꯌꯥꯏꯁꯀꯨꯜ ꯄꯣꯛꯄꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯥꯗꯨ ꯄꯤꯔꯔꯦ꯫ ꯗꯧꯁꯤ, ꯆꯥ ꯊꯛꯂꯁꯤꯔꯥ? ꯌꯥꯏꯁꯀꯨꯜ ꯄꯣꯛꯄ ꯈꯕꯔꯗꯨ ꯈꯨꯝꯖꯤꯜꯂꯒ ꯃꯁꯨ ꯅꯨꯄꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯍꯥꯏ, ꯏꯁꯨ ꯆꯥ ꯄꯨꯔꯛꯂꯤꯗꯅ, ꯊꯝꯃꯣ ꯊꯝꯃꯣ, ꯏꯁꯨꯅ ꯄꯨꯔꯛꯂꯗꯕꯨ ꯀꯔꯤꯒꯤ ꯊꯛꯂꯣꯏ? ꯁꯅꯥ ꯏꯕꯦꯝꯃ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯥꯗꯨ ꯇꯦꯕꯜꯗ ꯊꯝꯃꯤ꯫ ꯌꯥꯏꯁꯀꯨꯜ ꯄꯣꯛꯄ ꯆꯥ ꯀꯞꯇꯨ ꯄꯥꯏꯈꯠꯂꯒ ꯍꯪꯉꯤ, ꯅꯗꯧ ꯀꯝꯗꯧꯔꯤ ꯁꯅꯥ? ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯤ ꯍꯥꯏꯔꯦ? ꯆꯨꯝꯅ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯔꯛꯇꯕꯅꯤ ꯗꯧꯁꯤ, ꯐꯕꯒꯤꯗꯤ ꯐꯒꯠꯂꯦꯗ꯫ ꯊꯥ ꯈꯔ ꯂꯩꯔꯗꯤ ꯍꯥꯟꯅꯒꯨꯝ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯐꯝꯕ ꯍꯛꯆꯥꯡ ꯂꯦꯡꯕ ꯉꯝꯒꯅꯤ ꯍꯥꯏꯌꯦ꯫ ꯌꯥꯏꯁꯀꯨꯜ ꯄꯣꯛꯄ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ꯫ ꯐꯔꯦ ꯐꯔꯦ, ꯌꯥꯔꯤꯃꯈꯩ ꯁꯦꯕꯥ ꯋꯥꯠꯍꯟꯒꯅꯨ꯫ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯣ ꯀꯔꯤꯁꯨ ꯐꯥꯎꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯄꯥꯏꯗꯨꯅ ꯅꯝꯗꯨꯅ ꯈꯨꯠꯀꯤ ꯃꯅꯤꯜ ꯐꯪꯍꯜꯂꯨ꯫ ꯃꯗꯤꯡꯕꯝꯁꯨ ꯃꯤ ꯂꯩꯇꯦ ꯍꯥꯏꯕ ꯗꯧꯁꯤ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯃꯈꯩꯗꯤꯅꯦ, ꯑꯍꯤꯡ ꯂꯦꯛꯀꯗꯕ ꯂꯩꯔꯕꯗꯤ ꯅꯤꯡꯊꯦꯝꯒ ꯄꯨꯟꯅ ꯆꯠꯂꯨ꯫ ꯅꯪꯅ ꯑꯍꯤꯡ ꯃꯗꯤꯡꯕꯝꯗ ꯂꯩꯈꯤꯕꯗ ꯃꯥ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯦ, ꯑꯩꯒꯤ ꯁꯥꯖꯩ ꯆꯥꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯁꯅꯥ ꯏꯕꯦꯝꯃ ꯈꯨꯝꯗꯦ꯫ ꯌꯥꯏꯁꯀꯨꯜ ꯄꯣꯛꯄ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯗꯨꯅ ꯃꯈꯥ ꯇꯥꯏ, ꯃꯥꯅ ꯇꯧꯕ ꯊꯕꯛ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ꯫ ꯃꯗꯨ ꯑꯩꯅ ꯄꯥꯝꯗꯦ, ꯅꯪꯅꯁꯨ ꯄꯥꯝꯗꯦ ꯍꯥꯏꯌꯨ꯫ ꯑꯩꯒꯤꯗꯤ ꯃꯊꯟꯇꯅꯤ꯫ ꯃꯥ ꯃꯊꯟꯗꯅꯤ ꯍꯥꯏꯗꯨꯅꯅꯦ ꯑꯩꯒꯤ ꯁꯥꯒꯩ ꯃꯨꯠꯀꯅꯤ ꯄꯥꯈꯠꯄꯗꯤ ꯅꯠꯇꯦ꯫ ꯏꯁꯨꯅꯤ, ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯣꯏ? ꯅꯨꯡꯁꯤꯕꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯅꯤꯡꯗꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯌꯨ ꯁꯅꯥ, ꯅꯪꯅ ꯈꯥꯝꯂꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯌꯥꯒꯅꯤ꯫ ꯍꯣꯏ ꯗꯧꯁꯤ꯫ ꯃꯁꯤ ꯈꯛ ꯇꯦꯟꯇꯛꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯂꯦ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯋꯥꯈꯜ ꯑꯃꯃꯝ, ꯗꯂꯥꯟꯒꯤ ꯁ꯭ꯇꯦꯞ ꯈꯨꯗꯤꯡ ꯃꯥꯏꯊꯣꯡ ꯑꯃꯃꯝ꯫ ꯃꯁꯥꯒꯤ ꯑꯣꯏꯖꯕ, ꯑꯅꯤꯡꯕ, ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯇꯨꯡ ꯑꯣꯏꯅꯔꯝꯂꯒ ꯂꯩꯔꯤꯕ ꯃꯍꯥꯛꯅꯤ꯫ ꯔꯣꯕꯔꯠꯄꯨ ꯃꯁꯛ ꯈꯪꯂ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯕ ꯇꯝꯈꯤꯕꯅꯤ꯫ ꯁꯦꯅꯨꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫
ꯃꯗꯤꯡꯕꯝꯗ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯝꯃꯨ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕꯗꯣ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯨꯗꯦ ꯁꯣꯐꯥꯗ ꯐꯝꯂꯝꯃꯤ꯫ ꯃꯅꯥꯛꯇ ꯐꯤ ꯈꯔꯁꯨ ꯏꯆꯥꯏ ꯆꯥꯏꯔꯤ꯫ ꯃꯃꯧ ꯆꯪꯉꯛꯄꯒꯤ ꯁꯥꯎꯝꯗꯨꯗ ꯁꯨꯗꯦ ꯅꯣꯛꯇꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯅꯪꯕꯨ ꯂꯥꯎꯅꯦ ꯁꯅꯥ, ꯏꯃꯥꯁꯤ ꯋꯥ ꯍꯥꯏꯒꯦ꯫ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯒ ꯁꯨꯗꯦꯒꯤ ꯅꯥꯀꯟꯗ ꯐꯝꯊꯩ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥꯁꯦ? ꯁꯨꯗꯦ ꯃꯈꯨꯠꯅ ꯁꯟꯗꯣꯛꯇꯨꯅ ꯄꯥꯏꯔꯤꯕ ꯈꯨꯔꯈꯨꯜ ꯃꯨꯒꯥ ꯑꯐꯨꯠꯄ ꯑꯔꯀꯅꯥ ꯃꯆꯨꯒꯤ ꯏꯅꯐꯤꯗ ꯃꯃꯧꯒꯤ ꯁꯥꯒꯟꯗ ꯌꯥꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯏ꯫ ꯄꯛꯆꯩꯕꯣ ꯌꯥꯝꯅ, ꯁꯤꯃꯗꯤ ꯄꯛꯇꯦ ꯍꯥꯏꯕ ꯂꯩꯇꯦ, ꯂꯣꯏꯅ ꯍꯦꯛ ꯄꯛꯆꯩꯕꯣ꯫ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯂꯒ ꯍꯪꯉꯤ꯫ ꯏꯃꯥꯁꯤ ꯆꯥ ꯊꯛꯂꯕꯣ? ꯗꯧꯁꯤꯒꯤꯗꯤ ꯄꯤꯔꯝꯃꯤ꯫ ꯌꯥꯝꯕꯨꯡꯗꯤ ꯊꯛꯈ꯭ꯔꯕꯣ? ꯌꯥꯝꯕꯨꯡ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯏꯃꯥꯁꯦ? ꯁꯨꯗꯦꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯇꯨꯡꯗꯒꯤ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯌꯥꯝꯕꯨꯡ ꯂꯥꯛꯑꯦ, ꯌꯥꯝꯕꯨꯡ ꯂꯥꯛꯑꯦ꯫ ꯈꯣꯟꯖꯦꯜꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯁꯤꯟꯅꯗ ꯁꯥꯗꯨꯅ ꯌꯦꯡꯉꯤ꯫ ꯏꯔꯨꯖꯔꯨꯕꯒꯤ ꯆꯣꯠꯂꯤ ꯇꯧꯕ ꯁꯝ, ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯨꯅ ꯉꯛꯇ ꯑꯉꯧꯕ ꯃꯆꯨꯒꯤ ꯇꯥꯋꯦꯜ ꯑꯃ ꯌꯥꯜꯂꯤ꯫ ꯃꯥꯏꯊꯣꯡꯗꯨꯗꯤ ꯀꯔꯤꯅꯣꯃ ꯇꯧꯏ꯫ ꯁꯅꯥ ꯏꯕꯦꯝꯃ ꯈꯜꯂꯤ, ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯕ ꯖꯥꯠꯂꯥ? ꯌꯦꯡꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯅꯕ ꯁꯣꯐꯥꯗ ꯐꯝꯊꯔꯛꯏ꯫ ꯁꯨꯗꯦꯅ ꯐꯤ ꯈꯜꯂꯤꯕꯗꯣ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕ ꯃꯥꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯁꯅꯥ ꯃꯆꯨꯗ ꯉꯥꯡꯁꯤꯟꯕ ꯁꯝꯂꯥꯡ ꯑꯗꯣ ꯅꯥꯔꯨꯝꯒꯤ ꯅꯥꯀꯟ ꯈꯔ ꯂꯧꯈꯠꯇꯨꯅ ꯇꯨꯡꯗ ꯀ꯭ꯂꯤꯞ ꯑꯃꯅ ꯆꯠꯄꯤ꯫ ꯈꯣꯏꯔꯤ ꯇꯧꯕ ꯁꯥꯏ ꯈꯔ ꯂꯨꯃꯥꯡꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯁꯛꯇꯝ ꯑꯗꯨꯅ ꯑꯪꯒ꯭ꯔꯦꯖ ꯃꯥꯜꯂꯕꯁꯨ ꯁꯥꯡꯅ ꯊꯤꯜꯂꯤꯕ ꯆꯟꯗꯜ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯩꯇꯩꯒꯤ ꯃꯧꯅꯤ, ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯀꯤ ꯃꯧ, ꯃꯩꯔꯥꯕꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯇꯥꯛꯂꯤ꯫ ꯑꯔꯀꯅꯥ ꯃꯆꯨꯒꯤ ꯐꯤ ꯑꯗꯨꯒ ꯉꯧꯔꯣꯛ ꯉꯧꯕ ꯉꯥꯡꯂꯩꯅꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯩꯔꯥꯕ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯤ ꯐꯖꯗ꯭ꯔꯥ? ꯁꯨꯗꯦ ꯅꯣꯛꯂꯒ ꯃꯃꯧꯗ ꯌꯦꯡꯉꯤ꯫ ꯐꯖꯩꯕꯣ, ꯈꯖꯤꯛꯇ ꯐꯖꯕ ꯅꯠꯇꯦ, ꯌꯥꯝꯅ ꯍꯦꯛ ꯐꯖꯩ꯫ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯁꯨꯗꯦ ꯐꯤ ꯑꯃ ꯄꯥꯏꯈꯠꯂꯒ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠ ꯄꯨꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯕꯗ ꯃꯥꯏꯊꯣꯡꯗꯨ ꯃꯨꯟꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯗꯦ ꯄꯥꯏꯔꯝꯕ ꯐꯤ ꯊꯝꯈ꯭ꯔꯒ ꯁꯅꯥ ꯏꯕꯦꯝꯃꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯁꯅꯥ? ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯌꯥꯝ ꯋꯥꯅ ꯎꯏꯅꯦ꯫ ꯗꯥꯗꯣꯒꯤ ꯁꯦꯕꯥꯗ ꯏꯃꯧꯕꯨ ꯋꯥꯔꯕ꯭ꯔꯣ? ꯏꯃꯥꯁꯤ ꯂꯥꯛꯎꯔꯅꯦ ꯃꯗꯤꯡꯕꯝꯗ? ꯈꯤꯇꯪ ꯋꯥꯏ ꯏꯃꯥꯁꯤ, ꯌꯥꯝ ꯋꯥꯕ ꯅꯠꯇꯦꯗ, ꯃꯤ ꯃꯌꯥꯝꯁꯨ ꯂꯩ꯫ ꯏꯃꯥꯁꯤꯅ ꯂꯥꯛꯑꯒ ꯁꯤꯗꯗꯤ ꯀꯅꯥꯅ ꯌꯦꯡꯍꯧꯅꯤ? ꯁꯨꯗꯦ ꯃꯃꯧꯒꯤ ꯃꯈꯨꯠꯇꯣ ꯂꯥꯝꯗꯨꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯋꯥꯔꯒꯗꯤ ꯏꯃꯥꯗ ꯍꯥꯏꯗꯧꯅꯤꯀꯣ, ꯃꯆꯥꯅ ꯋꯥꯕꯗ ꯅꯨꯡꯉꯥꯏꯕ ꯃꯃꯥ ꯂꯩꯇꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯉꯁꯤꯗꯤ ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ꯫ ꯍꯣꯔꯦꯟ ꯑꯊꯦꯡꯕꯗꯅꯦ ꯅꯤꯡꯊꯦꯝꯕꯨ ꯊꯤꯜꯍꯜꯂꯨ꯫ ꯏꯆꯥ ꯋꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯦꯟꯁꯥꯡ ꯑꯃ ꯍꯥꯏꯌꯨ, ꯏꯃꯥ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯊꯣꯡꯒꯦ꯫ ꯃꯃꯥꯒꯤ ꯃꯇꯧꯕꯨ ꯃꯩꯔꯥꯕ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯁꯅꯥ ꯏꯕꯦꯝꯃꯁꯨ ꯃꯅꯦꯝꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯥꯅ ꯍꯦꯛ ꯌꯨꯝꯗꯨꯗ ꯂꯥꯛꯄꯗꯒꯤ ꯁꯨꯗꯦꯅ ꯃꯥꯕꯨ ꯂꯨꯅ ꯈꯟꯕ ꯃꯨꯟꯅ ꯈꯪꯖꯩ ꯃꯥꯅ꯫ ꯃꯥꯅ ꯉꯥꯡꯕ ꯈꯨꯗꯤꯡ ꯑꯊꯤꯕ ꯐꯖꯕ ꯈꯥꯛꯇꯅ ꯅꯣꯛꯇꯨꯅ ꯇꯥꯕꯅꯤ꯫ ꯆꯩꯕ ꯌꯥꯕ ꯊꯕꯛꯇꯨꯁꯨ ꯎꯁꯤꯟꯅꯗ ꯁꯥꯗꯨꯅ ꯂꯩꯊꯣꯛꯈꯤꯕ ꯃꯃꯥ ꯁꯛꯄꯤ ꯃꯅꯦꯝꯕꯨ ꯎꯔꯒ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕꯤ ꯃꯥꯕꯨ ꯊꯧꯅꯥ ꯑꯃ ꯂꯩꯍꯟꯗꯦ꯫ ꯃꯅꯦꯝꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯤ, ꯃꯇꯝ ꯈꯔꯗꯤ ꯗꯧꯁꯤ ꯄꯨꯔꯒ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯀꯣꯏꯊꯣꯛꯄꯤꯔꯨꯆꯣ꯫ ꯗꯧꯁꯤꯁꯦ ꯍꯟꯗꯛ ꯃꯔꯛ ꯈꯪꯁꯣꯟ ꯁꯣꯟꯖꯤꯟꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯈꯣꯏ ꯗꯥꯗꯧꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯗꯧꯁꯤꯁꯦ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯁꯨꯗꯦꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯃꯩꯔꯥꯕ ꯇꯦꯕꯜꯗꯒꯤ ꯈꯕꯔꯗꯣ ꯂꯧꯗꯨꯅ ꯐꯥꯛꯇꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯁꯦꯡꯕꯅꯤ ꯏꯃꯥ, ꯃꯇꯝ ꯈꯔ ꯗꯧꯁꯤ ꯄꯨꯔꯒ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯩꯔꯣ, ꯆꯠꯅꯕꯗꯣ ꯑꯩ ꯁꯤꯜꯂꯒꯦ꯫ ꯋꯥꯍꯩꯗꯨꯗ ꯃꯆꯥ ꯃꯃꯧ ꯑꯅꯤ ꯌꯥꯅꯗꯨꯅ ꯍꯥꯏꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯁꯨꯗꯦ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯈꯜꯂꯝꯕꯅꯤ, ꯅꯗꯧꯁꯤꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯝ ꯀꯣꯏꯕ ꯄꯥꯝꯖꯔꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ꯫ ꯅꯪ ꯄꯥꯕꯨꯡꯅꯁꯨ ꯇꯦꯂꯤꯒ꯭ꯔꯥꯝ ꯏꯗꯨꯅ ꯂꯥꯛꯎ ꯍꯥꯏꯔꯤ꯫ ꯈꯪꯗꯦ ꯃꯗꯨꯅ ꯐꯗꯧꯔꯤꯕ꯭ꯔꯥ? ꯁꯅꯥ ꯏꯕꯦꯝꯃ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ꯫ ꯃꯥꯅ ꯈꯪꯉꯤ, ꯀꯔꯤꯒꯨꯝꯕ ꯃꯩꯔꯥꯕꯅ ꯇꯁꯦꯡꯅꯃꯛ ꯀꯪꯂꯥꯗ ꯆꯪꯒꯦ ꯍꯣꯠꯅꯔꯕꯗꯤ ꯁꯥꯍꯦꯕꯁꯤꯡꯅ ꯃꯩꯔꯥꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯟꯅ ꯐꯥꯖꯤꯟ ꯄꯨꯁꯤꯟꯗꯨꯅ ꯊꯝꯈꯤꯒꯅꯤ꯫ ꯃꯗꯨ ꯃꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯀꯔꯤꯒꯤ ꯄꯥꯝꯗ꯭ꯔꯤꯕ? ꯃꯥꯅ ꯁꯨꯗꯦ ꯑꯃꯗꯤ ꯌꯥꯏꯁꯀꯨꯜ ꯄꯣꯛꯄꯕꯨ ꯅꯨꯡꯁꯤ꯫ ꯃꯩꯔꯥꯕ ꯈꯛꯇꯅꯤ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ, ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯤꯕ, ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤꯕ, ꯑꯗꯨ ꯈꯛꯇꯅꯤ ꯃꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟꯁꯤꯗ ꯂꯣꯏꯁꯤꯟꯕ ꯄꯥꯝꯕ꯫ ꯁꯨꯗꯦ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯈꯕꯔ ꯄꯥꯈꯤꯕꯗꯒꯤ ꯃꯆꯤ ꯂꯦꯡꯗꯦ꯫
Sana ibima phuk hawgotuna upu thamliba ka aduda changki. Karisu tawningai leite maram khangdana koyot otli. Phi amamuk chingthoi amuk hapchinli. Mairabada warogum su tawri karigino khangde. Aduga ngahak upuda koyot otlamlaga masadu hut leithori adubu khangprek khangna chaplepi. Khabar bahawba nupada changsilaklaga mitmangda leplammi. Mabu munna yenglaga hairei. Sana nangbu aingonda warobrani. Warongde warongnaba maram leite. Aduga karigino ai ubada paithoka paishinga. Sana ibema sor tapna hontharaga mamayda upuromda amuk leisinkhre. Nupa adusu changsilaklaga upu mamai amada tung onduna ngatharaga makhut ani thabakta pullaga makha tai. Mandingbomda kayam kuina leikini. Nupido yenglei. Mairaba mangonda yenglamde. Maida lei maida nontharaga yengi. Yengna makha tai. Nang yumda leitabasi ai nungaifam khangde. Dadau thadokpa yadabagini khangli natra. Mairaba makok tapna nomi ngahak tang isiksii. Adumna fana kuina leplamlaga mamaydo hanagum adumak leidun hairei. Hayengdi ai chalani. Sana ibi machap lepi Mairaba sor tapna honthai. Kuina leiroi numit nini muktani. Nupido hozaktada onsilaga yenglei. Kadai chatoino? Loktakta leirugadavani. Nupido swailawi adok thuzilakani haibadi ma khaludavani. Mikupsidadi magi langtaknabado lotpa ngamlaktraduna hairei. Pung kayada chatkani kana leidoiba. Nangi marupsing loina yawgadra natraga nathanda chatludoira. Matawduda Mairaba nokphet tawramlaga nupidugi makhut paiduna chinglaga pui. Maikei amada ka amada iraplapnade. Chingduna puraklaga lephalli. Mabu yengna inarakpa nupidusu chap leplaga akoibado yengli. Mairabana tapna hai mangda pakna theliba chiduda khudombi thillaga. Yengu loktaki yumse. Ngasi ahingdagi hayeng ahing phawba aikhoi loina leigani. Hangsit ke ayuk anganbada kanglada pungani. Aron mapau thang chatuna numittu prasa amata yumdagi mapau thokandanaba khangangani. Nupidu chiduda munna yengi. Mairabada amuk yenglei. Nupadusu amuk tapna manakta changsilaklaga magi mangda lepi. Ngashidi Mairaba haifam tawfam khangdaba awaba amana masadu laksilaga leibagum tawfam khangdaba mataw uttuna nupidugi pabom anida makhutna tapna paishili. Nungsiba mamaydo nungshina yenglaga mapung phadraba sor aduga hairei. Sana nang cheksina layo. Aina maithiduna halaktrawadi mandingbomda lengdana layo. Babagi nakta layo. Mana tawriba siga nupasina magidamang wariba adu ubada nungum kansilaklaba thamoyada machi khasaktang lenglei. Masu makoktu tabli nomi. Nupidugi maithongda tariba sai maru kharanda amuk khomjinduna narumda yapsinbiraga hai. Aikhoi sanase fazai haiba wahaisi haiduna saithaba adu fawba pen manaiduna fazai. Nangse yambungna koiba supuningi. Sangsargi fazaba mafam kuding chatlaga nangbu yenghanningi. Hek luhonglakpada yambungna angawadauna nangbu thina tawi. Aduga hauzikna numit nini khaktang nang thadolaga chatkani khallubada aise buhaiduda chaplepki makha tabu ngamdana nupidusu hairei. Masa phawba khangdana yamna tapna hairei. Adudi chatkinu. Aigi nakta lengdana layo. Magi wahaidu thaidoklaga ona tainabada hairei. Aina yumda halakpada thongalda nangna ngairamba. Nangna thongba chak saraga nungaina ahing lenba. Tumamdaisu nang yenglaga ayuki ayingba matamda aina mit hek panglakpada mit mangda nang leiramba. Aina chathokiba matamda nangna thongnawdagi nakhut haiduna leihawba. Nupidu khumdi waridu gyan tadrabasu tumin adumak lei. Mairaba awaba sordo china phazilaga adumak makha tarai. Nangina khut samlaga sangsar thongna koiba ahawba kaya nangbu puraga chaminaba. Hawkiba matamda aina utkiba matawsingdo ai lankhre haiduna ahing khuding nangi nakongda chirol tawningi. Nangna taningdre haiduna noklakpa.
Nang haiba nang asi khaktamak aina yengduna leiba karigino sigumba wa mayam ama hairide aina khanbaduni aina pamjaba wado nangonda haibani pamladi pambagi thabak tawni nimit nini khaktang chatluraga halakadawsida karigino ba yambungna asuk yamna thamoi petharise mairaba noi aibu apetpa thamoi pale sira sana ibe mama kok tapna nomi mairaba nakandagi table da nga poi lepoi phamki aduga nahona na haire sana yum sining thina senaramu masiga dawsiga se hayeng mak chatkinaba aisinge aikhoi leitre haidana nabok ning pikshin gano aigi nupidi ason ma thamoi panba yade dawsi ne he yengjaba suma matolgi bokul panbi se makhong do na yam tagalli lamsing mo makhoi da hairaga nungti gi wai sidallo handa mukti yenglei kirup yenglei numinini khaktani hairaga kaigino yamda kuina chado badawna hairise kanana khangni maithirabadi ai haloi kanana nangbu maithini hairiba mairaba dongthorei adudi aina ngamgani sira nangi wadabo kayamuk thajaba yaraba wanane sana ai karimta khangde zaza thuyam ngangano haiba khaktani kana dese adogi saro ayuki kaino chasanbiro puk hangmadu nungaite bebardu da nupado nonglei hawjakta nupidudagi lapthokle sana ibe madagi lapthokpa mikup khuding mairabagi thamoigi ayingba henjilai asaba manil fanglakte un puba nungsitna haksangi kayat khuding ikoi koina sittillakpagum wanglen kari hairige moibo leiriba nupi angangsingdu sasat putho hairaba natro khulai di lengdana leire aikhoi lambi si yam luri nupi angangsingdu budi ayuktagi khara puthoknaba hainare soidana leiramlani amata watana mafam chabada khanduna jacksona lehalo aduga tonor sanagi machin manauduso ngasi hayeng si yumda lengdana lehalo aina jacksona sinarambani soidana leiramlani nang khara taptho haisu haibani boy masadu yamna langtakni ko chen laga honariba mayamsi khajiktang soibada aremba tagani khallubada mabulei tapam khangandabana amuk changsilaga sofa da phami magi matawdo nga yenglamlaga wanglen su tapna thokre boyna famle phampam khangda leiriba matawdo obada nakanda phamduna lairi paramba liyo tapna hairei tapthongni thabak kuding mang tapna tawdongni asuk chawba lala mahauraga adumai fingladi yaroi boy liyo da amuk yenglei atai lairi nang hana manipur thadoknabato ngasimak anakpa manipur wangma amada chatlaga madam khara leiraso aikhoi gi thabak sida nang yaude khangnaba nang thaidok layo liyo noi taning de na mado za to nganglano tawgada na thau ingna tapna taw robot ude mabu kadai chatki khulai purak mi sing wari matai tawgani na chatki bani lapna chatlamoi anakpadani wa thaidok kanu liyo ngasidagi aikhoi se mirot oigadawrabani maithiroi haibagi thajaba leirabasu ngasidagi manipur se maikai amada puramdai matamdu laklubani aikhoi ga mari leinaba mi amata sokpa pamde adunani nangbo aina manipur thado harise handamukti liyo phamlambadagi hawalai pairamba larikto sofa da fat thamlaga hairei jackson leyo jackson chalo lan ngamlaga thengnase noina kangladagi lan ngamlaga tholakpado ai ngairamge si haiduna boygi saganda anirak phat tharamlaga liyo tapna thokre boy mapi ira chelei tambangamdraba punsini ahing ani siloi khraga karamba maphamda kadaida kamdona maithiraga na kamdauba ngamlaga na kamdauba angres araiba natte hekta tarai changsiloba yade maraksida makutta khulai paiduna makhoi bo hatnaba ngairamgani paisa piduna thamba uniform na mama lebaktagi hina maru oiba maitai sipai singna magi idubu hatnaba paring leptuna ngairamgani nongsa saba gadha singna lairak khulakta chaduna leiri makhoigi ningtam lalhauda gadha singdugi apangbale chat singna apanba oi adubu tandabadi yade ningtamba khumdaba yade lamandi so tapna hontharaga sofa da makok tunga tharaga fana kuina leiki
ꯁꯣꯝꯗꯁꯨ ꯋꯥꯔꯤ ꯑꯃꯠꯇꯅꯤ ꯌꯥꯛꯁꯪꯂꯛꯄꯒꯤ ꯌꯧ ꯌꯧ ꯂꯥꯡꯅꯕ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯤꯉꯩ ꯆꯩꯔꯛꯇ ꯈꯪꯅꯗꯦ ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯀꯅꯥꯅ ꯀꯗꯥꯏꯗ ꯆꯠꯂꯤ ꯉꯁꯤꯗꯤ ꯏꯕꯦꯝꯃ ꯁꯅꯥ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯇ ꯂꯩꯒꯅꯤ ꯍꯥꯏꯔꯝꯂꯒ ꯐꯩꯖꯥꯎꯒ ꯂꯣꯏꯅꯅ ꯃꯟꯗꯤꯡꯄꯝꯗ ꯉꯥꯏꯍꯥꯛ ꯌꯧꯁꯜꯂꯨꯅꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯔꯛꯂꯦ ꯑꯗꯨꯕꯨ ꯀꯪꯂꯥꯗ ꯁꯨꯝꯗ꯭ꯔꯤꯡ ꯊꯧꯖꯤꯜꯂꯛꯂꯦ ꯉꯁꯤꯗꯤ ꯍꯦꯂꯦꯟ ꯁꯥꯗꯨꯅ ꯆꯠꯇꯦ ꯑꯗꯨꯃꯛ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯐꯤꯕꯝꯗ ꯂꯥꯛꯏ ꯐꯩꯖꯥꯎꯕꯨ ꯊꯝꯂꯝꯂꯒ ꯖꯦꯅꯔꯦꯜꯒꯤ ꯃꯅꯥꯛꯇ ꯇꯐꯤꯡ ꯆꯪꯂꯛꯏ ꯍꯥꯟꯅꯅ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏ ꯂꯦꯗꯤ ꯍꯦꯂꯦꯟ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯁꯅꯥ ꯏꯕꯦꯝꯃ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯌꯥꯝ ꯄꯨꯜꯂꯤꯕꯗꯨꯗ ꯌꯥꯎꯏ ꯃꯦꯐ ꯑꯗꯨꯗ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ ꯖꯦꯅꯔꯦꯜ ꯁꯥꯍꯦꯕꯅ ꯃꯥꯕꯨ ꯃꯤꯆꯤ ꯇꯧꯗꯨꯅ ꯀꯧꯊꯣꯛꯏ ꯑꯅꯤꯗꯨ ꯖꯦꯅꯔꯦꯜꯒꯤ ꯑꯣꯐꯤꯁꯇ ꯆꯪꯗꯨꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯐꯝꯃꯤꯟꯅꯩ ꯖꯦꯅꯔꯦꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯦꯗꯤ ꯍꯦꯂꯦꯟ ꯈꯨꯠꯂꯥꯏ ꯂꯣꯏꯔꯦ ꯊꯕꯛ ꯄꯥꯡꯊꯣꯛꯀꯗꯕ ꯈꯛꯇ ꯉꯥꯏꯔꯦ ꯃꯤꯍꯨꯜ ꯆꯣꯡꯂꯛꯏ ꯅꯨꯄꯤꯗꯣ ꯖꯦꯅꯔꯦꯜꯅ ꯃꯈꯥ ꯇꯥꯏ ꯍꯦꯛ ꯂꯣꯏꯕꯒ ꯅꯪ ꯏꯪꯂꯟꯗ ꯍꯟꯈ꯭ꯔꯣ BR ꯁꯥꯍꯦꯕꯅ ꯅꯪꯕꯨ ꯆꯤꯇꯥꯒꯣꯡꯗ ꯂꯥꯛꯅꯕ ꯈꯪꯍꯜꯂꯤ ꯑꯗꯨꯕꯨ ꯏꯪꯂꯟꯗ ꯍꯥꯟꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯨ ꯔꯤꯚꯣꯂꯨꯁꯟ ꯄꯥꯔꯇꯤꯗꯣ ꯃꯔꯨ ꯐꯨꯛꯅ ꯃꯨꯊꯠꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯊꯧ ꯂꯣꯏꯔꯦ ꯁꯅꯥ ꯏꯕꯦꯝꯃ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ ꯅꯟꯗꯔꯥꯖꯄꯨꯁꯨ ꯑꯩꯅ ꯃꯇꯝ ꯈꯔ ꯁꯤꯂꯣꯡꯗ ꯂꯩꯔꯨꯅꯕ ꯁꯤꯜꯂꯒꯦ ꯃꯥꯒꯤ ꯏꯃꯨꯡꯁꯨ ꯌꯥꯎꯅ ꯄꯨꯅꯕ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯈꯪꯍꯟꯒꯅꯤ ꯅꯥꯔꯤꯕ ꯑꯍꯜꯁꯤꯗꯤ ꯀꯝꯗꯧꯒꯅꯤ ꯍꯪꯉꯛꯂꯤꯕ ꯈꯣꯟꯊꯣꯛ ꯑꯗꯨꯗ ꯖꯦꯅꯔꯦꯜ ꯏꯕꯦꯝꯃ ꯁꯅꯥꯗ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗ ꯄꯔꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟ ꯈꯔ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯉꯤ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯃꯥ ꯂꯥꯌꯦꯡꯕꯒꯤ ꯃꯤꯡꯗ ꯆꯠꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯣꯅꯥꯂꯤꯁꯥꯕꯨꯁꯨ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯀꯜꯀꯇꯥꯗ ꯊꯥꯅꯕ ꯁꯤꯟꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯠꯇ ꯁꯣꯛꯇꯅꯕ ꯑꯩꯅ ꯁꯤꯟꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯅꯠꯇꯕꯁꯤꯡꯕꯨꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯒ ꯍꯟꯅ ꯌꯦꯡꯗꯕꯁꯨ ꯇꯝꯕ ꯇꯥꯕꯅꯤ ꯅꯪꯅꯁꯨ ꯃꯁꯤ ꯈꯪꯖꯤꯜꯂꯨ ꯅꯨꯄꯤꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯖꯦꯅꯔꯦꯜꯅ ꯉꯥꯡꯂꯤꯕꯗꯨ ꯃꯥ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ ꯋꯥꯈꯜ ꯑꯃ ꯇꯧꯔꯛꯂꯦ ꯃꯤꯠꯇ ꯎꯔꯛꯏ ꯃꯃꯥ ꯑꯍꯜꯅ ꯐꯨꯕꯤꯗꯨꯅꯇ ꯂꯩꯕ ꯃꯍꯥꯛꯄꯨ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯃꯤꯡ ꯑꯅꯧꯕ ꯄꯤꯔꯤꯕ ꯃꯗꯧ ꯁꯛꯄ ꯃꯦꯟꯖꯣꯔ ꯁꯅꯥ ꯍꯥꯏꯕ ꯃꯤꯡꯒꯧ ꯑꯁꯤ ꯃꯦꯟꯖꯣꯔꯅ ꯏꯅꯧ ꯅꯧꯅ ꯃꯥꯒꯤꯗꯃꯛ ꯀꯧꯕꯤꯈꯤꯕ ꯃꯃꯤꯡꯅꯤ ꯃꯗꯧꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛꯀꯤ ꯃꯤꯅꯝꯕ ꯁꯛꯇꯝ ꯑꯗꯨ ꯈꯪꯕꯗ ꯃꯗꯧꯅ ꯑꯣꯏꯔꯝꯒꯗꯕ ꯐꯤꯕꯝꯗꯨ ꯈꯜꯂꯨꯕꯗ ꯍꯧꯖꯤꯛꯇ ꯆꯩꯅꯥ ꯐꯥꯎꯔꯛꯏ ꯅꯤꯡꯁꯤꯡꯂꯛꯏ ꯃꯒꯨꯟ ꯌꯥꯎꯗꯦ ꯈꯜꯂꯨꯕ ꯄꯨꯟꯁꯤ ꯑꯃꯕꯨ ꯃꯒꯨꯟ ꯍꯥꯞꯄꯤꯔꯝꯕ ꯔꯣꯕꯔꯠ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯏꯕꯦꯝꯃ ꯁꯅꯥꯗꯣ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯍꯥꯡꯂꯤꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯊꯪꯅꯕ ꯀꯥꯗ ꯌꯦꯡꯉꯤ ꯕ꯭ꯔꯤꯇꯤꯁ ꯁꯤꯄꯥꯏꯁꯤꯡ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯌꯦꯛꯅꯕꯒꯤ ꯈꯨꯠꯂꯥꯏ ꯃꯆꯤ ꯂꯦꯡꯕꯒꯤ ꯄꯥꯎ ꯇꯥꯕ ꯃꯈꯣꯏ ꯈꯥ ꯋꯥꯡꯈꯥꯡꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯔꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯖꯦꯅꯔꯦꯜ ꯁꯥꯍꯦꯕꯇ ꯍꯪꯉꯤ ꯃꯈꯣꯏꯗ ꯀꯔꯝꯅ ꯂꯥꯟꯗꯥꯒꯅꯤ ꯈꯨꯠꯂꯥꯏꯒꯤ ꯃꯔꯝꯁꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯍꯥꯏꯗꯦ ꯑꯩꯅꯁꯨ ꯅꯣꯏꯗ ꯍꯪꯗꯦ ꯖꯦꯅꯔꯦꯜ ꯇꯞꯅ ꯏꯌꯔ ꯁꯇ꯭ꯔꯥꯏꯛꯅꯤ ꯃꯊꯛꯇꯒꯤ ꯕꯣꯝꯕꯤꯡ ꯇꯧꯒꯅꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨꯅ ꯃꯐꯝꯗꯨꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯍꯦꯛ ꯄꯥꯎ ꯐꯪꯕꯒ ꯅꯪꯁꯨ ꯀꯪꯂꯥꯗ ꯂꯥꯛꯅꯕ ꯑꯩꯒꯤ ꯃꯤ ꯊꯥꯔꯛꯀꯦ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯌꯧꯔꯛꯈ꯭ರೆ ꯃꯔꯝꯁꯤꯅ ꯃꯈꯣꯏꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯨꯞꯃꯦꯟ ꯍꯧꯔꯛꯂꯅꯤ ꯑꯗꯨꯅ ꯍꯥꯏꯌꯨ ꯍꯦꯂꯦꯟ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟ ꯂꯣꯛꯇꯥꯛ ꯄꯥꯡꯊꯣꯛꯄ ꯌꯥꯕꯒꯤ ꯃꯇꯝ ꯅꯪꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ ꯆꯤꯝꯕꯥꯜꯗꯒꯤ ꯀꯔꯤꯁꯨ ꯊꯣꯛꯄ ꯉꯝꯗꯦ ꯃꯊꯛꯇꯒꯤ ꯕꯣꯝꯕꯤꯡ ꯇꯧꯔꯕꯗꯤ ꯏꯁꯤꯛ ꯆꯤꯛꯄ ꯏꯁꯤꯡ ꯃꯌꯥꯏꯗ ꯂꯩꯍꯧꯕ ꯌꯨꯝꯁꯤꯡ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯄꯨꯝꯅꯃꯛ ꯎꯠ ꯑꯣꯜꯂꯒꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯍꯧꯖꯤꯛꯇ ꯎꯔꯛꯏ ꯏꯊꯥ ꯊꯥꯖꯗꯅ ꯎꯔꯛꯏ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯜꯂꯛꯄ ꯏꯁꯤꯡ ꯃꯌꯥꯏꯗ ꯃꯥꯕꯨ ꯅꯣꯛꯃꯤ ꯌꯦꯡꯈꯤꯕ ꯏꯪꯂꯕ ꯃꯥꯒꯤ ꯃꯈꯨꯠꯄꯨ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯃꯅꯤꯜ ꯐꯪꯍꯟꯈꯤꯕ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯅꯤꯡꯕꯝꯒꯤ ꯊꯣꯡꯒꯥꯜꯗ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯥꯒꯤꯗꯃꯛ ꯇꯥꯈꯤꯕ ꯃꯤꯅꯝꯕ ꯄꯤꯔꯥꯡꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯍꯧꯖꯤꯛꯇ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯃꯇꯤꯟ ꯇꯞꯅ ꯌꯣꯠꯊꯔꯒ ꯍꯥꯏꯔꯛꯏ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯥꯜꯂꯒ ꯍꯌꯦꯡꯒꯤ ꯑꯍꯤꯡꯗ ꯅꯤꯡꯊꯦꯝꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯐꯝꯗꯨꯗ ꯂꯩꯒꯅꯤ ꯅꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯇ ꯂꯩꯒꯅꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯏꯕꯦꯝꯃ ꯁꯅꯥ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯪꯒ꯭ꯔꯦꯖꯁꯤꯡ ꯍꯌꯦꯡꯒꯤꯗꯃꯛ ꯁꯦꯝ ꯁꯥꯍꯧꯋꯤ